आकाशवाणी इम्फाल नयनी देवी ने पाव पाजरी अहनबदा मरुओइबा पाव मणिपुर विधानसभा ngasi tongan tongan ba budget demand taruk khanaduna pass tawgani sabhana university bill ani yauna bill manga pass tawraba yai Manipur da ngarang phawada covid-19 ki vaccine kapkhiba masing punna lising taramatoi sumna kunmari sure प्रधानमंत्री नरेंद्र मोदी ने ngasi लोक सभा दा राष्ट्रपति की भाषण थागतपगी मोजन खनपगी पाउकुम पीरबा याय अमसुंग उत्तराखंड ngarang ahing chupa mi kanba masung thibagi thabak leptan chathaki Leibak asina malim gi laichat oriba COVID-19 gi mayukta punna mato wanya lantingnari lamdam sigi miyamna sakhangnarba miyoi kayana su lanpam asida mai pakna bagi damak akasbani imphal gi ipawgi khutangda mipung khudingmakna araiba thawung uhum face mask sopa amaga phutaru lapna leinaba mai mit amadi khuja toina hamdoktuna tarutana na thamnaba appeal tawri Manipuri film gi director Herojin Nawroibamna COVID-19 dagi ngakthoknaba miyamda appeal tawratuna hai Mayambu heroic Nawribam the Kormjari. COVID-19 Lightset Asidagi Nakpuknaba, Quiding Paraba Pampai, section by Basina Oidi. Sarkarna Lightset Asidagi, Tingnab Honariba Sigi Matata, Equipunamangnasu, Bab Daminaduna, Lightset Asidagi, Nakpuknaba, Tangai Fedovaniam Okunka, Nangas at Minasi. I quite couldn't Yumdagi Maban head, followed by the head marks, Shoit and Upsi, Sapo Natraga hen watches in Aduna, Kutsa. Shenga hamdoksi amasung mi amaga gi marakta put taruki social distancing thamsi section bahai basina isa aikoi imung manung amasung miyambu laichat asidagi kanbangam gadoribani amuka chohanne miyambu koromsari Hojik mapung oiba paw Manipur Vidhansabha ngasi tongan ba budget demand taruk khanaduna pass tawgani ngasi khanagadaba demand sing adudi Labor and Employment Department of Tribal Affairs and Hills Development Environment and Forest Power Sericulture amasung Information Technology ni ngasi sabhana sarkar gi bill manga su pass tawrba yai bill sing adugi manungda Manipur Agricultural Produce and Livestock and Marketing Promotion and Facilitation Bill isingani kun mathoi the Asian International University Manipur Bill isingani kun mathoi amasung the Manipur Private Universities Bill isingani kun mathoi yauri ngarang sabhana tongan ba demand taruki lupa koti jamwa kun manga lak tara taru ihenbagi senpam pass tawki ngarang pass tawki ba demand sing adudi state legislature council of minister secretariat transport cooperation amasung relief and disaster management ni Manipur da COVID-19 ki active case humfuda taret khakta ngaire haukiba pung kunmari da COVID ki anoba case taret thengki miyoi amata sibagi paw leite COVID-19 command control room na ngarang numidang waram thokiba cherol amada hai nauna positive oikiba sing adugi manungda senapati dagi ani Churachandpur Imphal East Imphal West Kakching amasung Thobal dagi miyoi amamam yauri masiga loinana apunba positive case ki masing lising kunmapan chama kunthatare chure hawjik phawada raja sida COVID-19 positive oiba sikhiba migi masing chauhum humphudra doi shure hairiba matam sida miyoi tara manga naba paduna discharge tawki Masi tharaga usik phawada discharge tawkiba apunba masing lising kunipan chatuk marfutare shure naba phabagi changna zada marfudrani pandas mi mari mangani hawjik phawada punna sample lak manga lising kuntare chamri yangkhaini pan test tawkre Amaromda ngarang phawada COVID-19 ki vaccine kapkhiba masing punna lising taramathoi sumna kunmari sure ngarang khakta da mi lising amga sumna humpudrani pan vaccine kapkhi hawjik phawada vaccine kapkhiba healthcare worker masing lising tara chatung ifuni pan sure Meghalaya da nauna COVID-19 ki positive case taret thengnare positive oribasing adu West India Hills amasung Ribhoi jila dagini ngarang miyoi mari naba paduna discharge tawki raja adu da hojik active case samakuntha taret leiri Mizoram da COVID-19 ki anoba case ani thengnabaga loinana active case ki masing kunmathoi sure apunba positive case lising mari chawum mari phunipan ki manungda lising mari chawum yangkahnipan naba paduna discharge tawkre Nagaland da ngarang nauna miyoi taru positive oiba
थेंनखी मियोइसिंग अदु कोई हिमादगी ngaktani hairiba matam asida miyoi ahum naba paduna discharge tawkibaga loinana apunba positive case lising taran thoi chamu butaruki manungda miyoi lising tarama thoi chani pani phunaba paduna discharge tawkre hojik active case marifuni pan leiri tabiriba pawasi akasbani Imphal dagini प्रधानमंत्री नरेंद्र मोदी ने ngasi लोक सभा दा राष्ट्रपति की भाषण थागतपगी मोशन खनपगी पाकुम पीरब याय सयोल चुपना लोक सभा दा अनोबली लवु सिंगु की आइन की वापम अमसुंग लौमी सिंगी खोंजंग की मतंग दा अपन बगया थोकलोरब तुंगदा ngarang सभाना राष्ट्रपति की भाषण थागतपगी मोशन मकाताना खनबा अहुकी खन्ना नैनबा अदुदा सरुक यारादुना लवु सिंगु राज्य मंत्री कैलाश चौधरी ना हाय प्रधानमंत्री नरेंद्र मोदी की लुचिंग मकादा सरकारना अचुंबा मतमदा अचुंबा वारेप लौदुना कोविड-19 लाइचत निंगतिना थिंगबा ngamle महांगना हाय लैबाक असिगी लवु सिंगु की सेक्टर जाखत अननबा सरकारना थौरांग कया मरुम लौखतली तोंगान तोंगान बा महिम मरुम कयागी एमएसपी सरकारने हेंगतले अमसुंग पीएम किसान सम्मान निधि स्कीम की मकादा लुमी सिंगदा सेलगी मतेंग पीरी सासक अमसुंग विरोधी सदस्य कयासु खन्ना नैनबा अदुदा सरुक याखी प्रधानमंत्री नरेंद्र मोदी ने ngasi नुमिदांग वारम पुंग 3 मकाहाइदा वर्ल्ड सस्टेनेबल डेवलपमेंट समिट 2019 वीडियो कॉन्फ्रेंसिंग की खुतांगदा अहुदोकनी समिट अजे की थीम दी रीडिफाइनिंग आवर कॉमन फ्यूचर सेफ एंड सिक्योर एनवायरनमेंट फॉर ऑल हाइबसिनी गुयाना के राष्ट्रपति डॉक्टर मोहम्मद इरफान अली पपुआ न्यू गिनी की प्रधानमंत्री जेम्स मरापे मालदीव्स की पीपल्स मजलिस के स्पीकर मोहम्मद नासिर यूनाइटेड नेशंस की डेप्यूटी सेक्रेटरी जनरल अमीना जे मोहम्मद अमसुंग केंद्र की एनवायरनमेंट फॉरेस्ट अमसुंग क्लाइमेट चेंज मंत्री प्रकाश जावड़ेकर समिट अदुदा सरुक यागनी उत्तराखंड ngarang ahing chupa mi kanba masung thibagi thabak leptana chathaki hojik phawada haksang kunthani thoi phangle mi chama humfuda mari thiba khangdri mi kanbagi thabak khungjen yangna changsilli mi kunmanga tagi kunthamanga phawba thorakpa yadana leiramgani haina jingnariba tunnel manungda mi changba yaba mafam ama semle official singna hai tunnel malunglomda changsinba yanaba rescue team singna lainang sengdokpa duda makhoiromda lainang amasung ising hena chenchilakpadagi makhoigi thabak adu taptha hanbata natana hena khudung thialle district administration na ngarang helicopter season aduna niti valley dagi thorakpa yadana leiramba miyoi chamatar kuntaruk kanki district disaster control room samoli dagi phangba paw matung ina mangkhiba mi mapan ge hakjang ngarang turial mapan gi tongan tongan mapham dagi phangle mi thibagi thabak tawriba singna alakananda turel torbanda mapaham kaya marumda thi humbagi thabak chathari mangkhiba miyoi singi paw launaba tapobanda inquiry center amasu hangdokle hojik chathariba kharif marketing season da sarkarna phauton lak chatukun henawan chille lawu singu mantraloina hai masi mamang chai da wansin khiba ton changa kuntaret adugi chada taratare 10 taruk sino helabani punna wanchileba phausi manungda Punjab khakta dagi ton chani sumna ani yauri machi apunba phau adugi chada kuntrani 10 taret amani mantraloina hai hojiksu raija amasung union territory singda phau wansin bigi thabak kan chathari wansin khiba phauda piriba minimum support price MSP asi lupa koti lakh ama lising tarataret hele haukiba chahi ama asida lupa koti lakh ama lising humfuda taruki credit limit oigadaba kisan credit card lakh chama marfutaret hena ayaba pikre kisan credit card ki makhada lomi sing konchin ba ngamnaba mamang chahi gi February dagi akhanaba khongjang ama changchinduna lakli wafam singarang rajya sabha da aiba oina pipa pakhum amada sel thonggi rajya mantri Anurag Singh Thakurna phungdokkibani loichilakpada COVID-19 dagi ngathoknaba face mask supa phutaruk lapnana leiba khuchamadi maimitaru tanana thamba haiba achamba thawung ohum singak na chapinaba amuk hana ingsingjari aroibada maruiba paw amuk hana Manipur Vidhan Sabha na ngasi tongan ba budget demand taruk khanaduna pass tawgani sabhana university bill ani yauna bill manga pass tawraba yai Manipur da ngarang phawada COVID-19 ki vaccine kapkhiba masing punna lising taramathoi sumna kunmari sure प्रधानमंत्री नरेंद्र मोदी ने ngasi लोक सभा दा राष्ट्रपति की भाषण थागतपगी मोशन खनबगी पाउखुम पीरब याय अमसुंग उत्तराखंड ngarang ahing chupa mi kanba amasung thibagi thabak leptana chathaki पाउ लोइजरे